Thauban athokpa makha lekai Pukhrida Takhiba Meeoi adu Asiba Oina Fangle haidi. Kuki Amana India ki aro athupunamak Pakistan ki ISI da li Oihnlmle haidi. Relief camp da leiba imai ben singna makoibu karam kanda mayumda hanjin hankani haibo hangkaya hanglakli. Sa loina dauna hawai khara pizaraga leiba si wada haidakli. Amarom da hayeng asi lalasi haurukpa sahiyani phagadaba numini. Kuki singna toten separate day pangthonaba sem saba loikre. More da huzi Kuki refugee singna separate day pangthonaba hon semba loikre haidi. Masi government na thingba thambiu. Madam di separate administration ga ayaba kana so piroi Manipur sidi thomi singini Kuki di refugee ni. Hayengi Manipur Public Convention gi sem saba loide harau kumai gi thaurang amata pangthokpi ganu kokomi aikoina pamjari base punsin batasin balingje manab amadi minungsi du khaktani mayamdagi atopa mateng pamjade pangsu pangbirakanu aiko isana ngami khaidi awana kaya gi khona jakhi gi haina arabai tengkon gi PRO do bingang khorak pamna phongdrokli pahangam terrorist attack ta sena basing amata le matharoi amisa hayeng 3rd May gi damakta CF sing thomjing tre pahangam terrorist attack ki matungda Pakistan army na ceasefire thuwaira khre hairi line of control manakta reba khunja sing bunker semba hauna re haidi